ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯍꯩ ꯔꯥ ꯆꯥꯕꯁꯦ ꯌꯥꯝ ꯀꯥꯟꯅꯕ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗꯣ ꯍꯧꯁꯨ ꯍꯧꯕ ꯅꯣꯕꯥꯞ ꯃꯈꯜꯅꯦ ꯅꯣꯕꯥꯞ 3 ꯍꯦꯛꯎꯔꯦ ꯅꯣꯕꯥꯞ 3ꯁꯦ ꯁꯨꯃꯥꯡꯗ ꯑꯗꯨꯝ ꯆꯥꯊꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯉꯥꯡꯉꯩꯁꯨ ꯆꯥꯁꯦ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯑꯗꯨꯝ ꯂꯣꯏ ꯇꯛꯈꯥꯏꯔꯦ 3ꯁꯦ ꯑꯗꯣ ꯍꯧꯗꯤ ꯌꯥꯝ ꯊꯤ ꯍꯥꯎꯋꯦ ꯁꯤ ꯅꯣꯕꯥꯞꯁꯦ ꯑꯗꯨꯒ ꯁꯤꯟꯕꯗꯤ ꯑꯗꯨꯝ ꯁꯤꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯟꯕ ꯍꯥꯏꯁꯦ ꯍꯩ ꯍꯥꯏꯁꯦ ꯁꯤꯟꯕꯁꯤꯅ ꯍꯦꯟꯅ ꯃꯒꯨꯟ ꯂꯩ ꯑꯗꯨꯅ ꯁꯤꯜꯂꯁꯨ ꯁꯤꯟꯅ ꯑꯗꯨꯝ ꯆꯥꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯎꯕꯁꯨ ꯑꯣꯏ ꯑꯗꯣ ꯃꯣꯔꯣꯛꯁꯤꯗꯤ ꯌꯥꯝꯅ ꯅꯝꯃꯒ ꯆꯥꯕꯁꯦ ꯊꯨꯝ ꯃꯣꯔꯣꯛ ꯅꯝꯃꯒ ꯆꯥꯕꯁꯦ ꯃꯁꯤꯗꯤ ꯈꯤꯇꯪ ꯄꯛꯅꯗꯕꯒꯤ ꯇꯥꯏꯞ ꯇꯧꯋꯦ ꯃꯁꯤꯒꯤ ꯅꯣꯕꯥꯞꯁꯦ ꯑꯗꯨꯅ ꯌꯥꯝꯅꯗꯤ ꯅꯝꯗ꯭ꯔꯦ ꯑꯗꯣ ꯑꯌꯥꯝꯕꯅ ꯍꯩ ꯑꯣꯏꯅ ꯇꯛꯈꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ ꯃꯍꯥꯎ ꯑꯃꯅꯦ ꯅꯨꯡꯊꯤꯟꯗ ꯆꯥꯕꯁꯦ ꯑꯗꯨꯝ ꯆꯥꯒꯜꯂꯦ ꯑꯗꯨ ꯉꯁꯤ ꯋꯦꯗꯔꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯅꯣꯡꯁꯦ ꯑꯩꯈꯣꯏ ꯈꯔ ꯆꯨꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯔꯅꯤꯡ ꯁꯦꯁꯟꯗ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯉꯁꯤꯗꯤ ꯊꯕꯛꯁꯨ ꯁꯨꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯆꯥꯕꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯦ ꯅꯣꯡꯃꯩ ꯈꯔ ꯍꯩ ꯔꯥꯁꯦ ꯆꯥꯕꯤꯕ ꯃꯁꯤ ꯌꯥꯝ ꯀꯥꯟꯅꯕꯖꯥꯠꯅꯤ ꯑꯦꯟꯇꯤ ꯑꯣꯛꯁꯤꯗꯦꯟ ꯑꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯗꯥꯏꯖꯦꯁꯟꯗ ꯍꯦꯜꯊꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯕꯤꯅꯤꯐꯤꯠ ꯂꯩ ꯍꯩ ꯔꯥꯁꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯆꯥꯕꯤꯌꯨ ꯌꯥꯝ ꯊꯤ ꯍꯥꯎꯕ ꯑꯣꯏ ꯁꯤ ꯍꯩꯁꯦ ꯍꯛꯆꯥꯡꯁꯨ ꯐꯒꯗꯕꯁꯨ ꯍꯦꯛ ꯃꯥꯜꯂꯦ ꯆꯥꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯏꯁꯀꯤꯞ ꯇꯧꯗꯕꯤꯗ ꯑꯗꯨꯝ 3ꯁꯦ ꯂꯣꯏꯐꯥꯎ ꯆꯥꯔꯛꯀꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯏꯁꯀꯤꯞ ꯇꯧꯗꯕꯤꯗ ꯑꯗꯨꯝ ꯆꯥꯊꯔꯛꯀꯦ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯑꯗꯣ ꯆꯥꯕꯗꯤ ꯑꯩ ꯏꯇꯣꯝꯗꯅ ꯑꯗꯨꯝ ꯆꯥꯗꯣꯏꯁꯦ ꯑꯇꯩꯗꯤ ꯆꯥꯕꯤꯌꯨ ꯀꯅꯥꯝ ꯌꯥꯗ꯭ꯔꯦꯕꯀோ ꯑꯩ ꯏꯇꯣꯝꯗ ꯇꯛꯈꯥꯏꯔꯒꯦ ꯉꯁꯤꯁꯤꯃ ꯁꯤꯁꯦ ꯑꯗꯨꯝ ꯍꯥꯟꯅꯗꯤ ꯍꯧꯅ ꯑꯗꯨꯝ ꯆꯥꯕꯅꯦ ꯑꯗꯨꯝ ꯉꯝꯕꯅꯦ ꯉꯁꯤꯁꯨ ꯑꯗꯨꯝ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ Whoosh! I'm completed this one. And next, who's remaining? I will eat one by one. I will finish. This is my target. Mukti, yam number again. What? How about? Hey, Raja, Kaga, Chagadaba. We're not in a I never skip. ꯆꯥꯕ ꯌꯥꯔꯤꯉꯩ ꯆꯥꯕꯤꯍꯧ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯁꯣꯛꯂꯛꯑꯀꯥꯟꯗ ꯍꯛꯆꯥꯡ ꯅꯥꯔꯀꯥꯟꯗ ꯁꯤꯃꯒ ꯆꯥꯎ ꯀꯥꯟ ꯍꯥꯏꯕꯗꯤ ꯃꯗꯨ ꯌꯥꯝ ꯁꯥꯎꯅꯤꯡꯕꯅꯦ ꯑꯩꯈꯣꯏꯁꯨ ꯈꯪꯉꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯅꯥꯕꯁꯤ ꯃꯤꯑꯣꯏꯕꯗ ꯇꯣꯜꯂꯕ ꯀꯩꯅꯣ ꯑꯃꯅꯤꯅ ꯑꯗꯨ ꯆꯥꯕ ꯌꯥꯔꯤꯉꯩ ꯆꯥꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯐꯕꯗꯤ ꯆꯥꯕꯤꯌꯣ ꯑꯗꯨ ꯐꯠꯇꯕꯗꯤ ꯆꯥꯕꯤꯒꯅꯨ ꯑꯐꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯍꯛꯆꯥꯡ ꯐꯕꯅ ꯂꯟꯅꯦ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯣꯏ ꯑꯗꯣ ꯍꯩ ꯔꯥ ꯎꯍꯩ ꯋꯥꯍꯩ ꯃꯅꯥ ꯃꯁꯤꯡ ꯃꯁꯤꯗ ꯍꯦꯟꯅ ꯐꯣꯀꯁ ꯇꯧꯔ ꯆꯥꯕꯤꯒꯗꯕꯅꯦ ꯑꯗꯨ ꯃꯤꯠꯀꯨꯝꯕ ꯑꯦꯅꯤ ꯑꯗꯔꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯈꯔ ꯂꯥꯞꯊꯣꯛꯀꯗꯕꯅꯦ ꯆꯥꯔꯒꯁꯨ ꯌꯥꯝꯅ ꯂꯠꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯆꯥꯕꯤꯌꯨ ꯑꯗꯣ ꯚꯤꯖꯤꯇꯦꯕꯜꯗ ꯍꯦꯟꯅ ꯅꯝꯅ ꯆꯥꯕꯤꯌꯨ ꯍꯧꯖꯤꯛ ꯃꯇꯝ ꯂꯥꯏꯅꯥꯁꯤ ꯃꯈꯟ ꯃꯈꯟ ꯌꯥꯝ ꯊꯣꯛꯂꯛꯑꯦꯕ ꯑꯗꯣ ꯃꯌꯥꯝꯅꯕꯨꯗꯤ ꯍꯦꯟꯅ ꯈꯪꯉꯝꯃꯒꯅꯤꯅ ꯈꯜꯂꯤꯀꯣ ꯑꯩ ꯃꯥꯏꯟꯁꯤꯗ ꯑꯗꯨꯝ ꯆꯨꯔ ꯂꯩꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯌꯥꯎꯔ ꯂꯩꯔꯦ ꯍꯥꯏꯔꯤꯕꯁꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯆꯥꯕꯗ ꯑꯣꯏꯒꯦꯔꯥ ꯊꯕꯛ ꯇꯧꯕꯗ ꯊꯕꯛ ꯁꯨꯕꯗ ꯑꯣꯏꯒꯦꯔꯥ ꯄꯩꯁꯥ ꯇꯥꯟꯕꯗ ꯑꯣꯏꯒꯦꯔꯥ ꯀꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕꯗ ꯑꯣꯏꯒꯦꯔꯥ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯃꯥꯡꯖꯤꯟ ꯊꯥꯕ ꯐꯥꯔꯁ ꯇꯥꯕꯁꯤ ꯃꯁꯤ ꯁꯨꯀꯥꯎ ꯀꯥꯎꯕ ꯌꯥꯗ꯭ꯔꯦ ꯃꯁꯤꯁꯤꯅ ꯍꯌꯦꯡ ꯇꯨꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯏ ꯄꯥꯛꯄ ꯑꯩꯈꯣꯏꯒꯤ ꯄꯟꯊꯨꯡ ꯐꯪꯕꯗ ꯃꯥꯏ ꯄꯥꯛꯄꯗ ꯑꯣꯏꯗꯣꯏꯅꯦ ꯃꯁꯤ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ One is completed. Next is this one. ꯑꯗꯩ ꯃꯤꯑꯣꯏꯕ ꯑꯁꯦ ꯅꯤꯡꯕ ꯊꯨꯡꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦꯀꯣ ꯅꯤꯡꯊꯧ ꯐꯥꯎꯕꯗ ꯃꯩꯇꯥꯟ ꯋꯥꯠꯂꯦ ꯍꯥꯏꯅꯩ ꯑꯗꯣ ꯈꯨꯗꯤꯡꯃꯛ ꯑꯣꯏꯇꯥꯔꯒꯁꯨ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦꯕ ꯑꯩꯈꯣꯏ ꯁꯣꯟꯊꯕ ꯌꯥꯗꯦ ꯇꯨꯡꯒꯤꯗꯃꯛ ꯈꯜꯂꯒ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯋꯥꯍꯧꯕꯁꯤꯅ ꯑꯗꯒꯤ ꯑꯍꯜ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯅꯨꯡꯉꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏ ꯍꯣꯠꯅꯕꯁꯦ ꯂꯦꯞꯄ ꯁꯨꯡꯌꯥ ꯌꯥꯗꯕ ꯍꯤꯔꯝ ꯃꯇꯝ ꯃꯥꯡꯍꯟꯕꯁꯤꯃ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯗ ꯌꯨꯠꯁꯤꯡꯗ ꯑꯩꯅ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖꯁꯦ ꯑꯗꯣ ꯃꯇꯝ ꯃꯥꯡꯍꯟꯕꯁꯤꯃ ꯇꯣꯇꯦꯜꯂꯤ ꯃꯁꯤꯃ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯀꯣ ꯑꯍꯜꯁꯤꯡꯅꯁꯨ ꯑꯗꯨꯃꯛ ꯒꯥꯏꯗ ꯄꯤꯕꯤꯒꯗꯕꯅꯦ ꯑꯗꯒꯤ ꯒꯥꯏꯗꯁꯦ ꯄꯤꯕ ꯉꯝꯗꯕ ꯏꯃꯨꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯀꯣ ꯑꯗꯒꯤ ꯌꯨꯠꯁꯤꯡꯉꯩꯁꯤꯗ ꯑꯗꯣ ꯃꯁꯤ ꯏꯁꯥꯅꯁꯨ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯕꯤꯕ ꯑꯃ ꯆꯪꯉꯦꯕ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯆꯦꯡ ꯆꯥꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯥꯡꯉꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯩꯗꯧꯕ ꯇꯥꯏ ꯃꯇꯝ ꯃꯥꯡꯍꯟꯕꯁꯤ ꯐꯠꯇ꯭ꯔꯦ ꯀꯔꯤ ꯍꯣꯠꯅꯕ ꯇꯥꯏ ꯁꯔꯀꯥꯔꯤ ꯊꯕꯛ ꯉꯥꯛꯇ ꯉꯥꯏꯕꯁꯨ ꯌꯥꯕꯁꯨ ꯅꯠꯇꯦꯀꯣ ꯑꯩꯅ ꯄꯥꯝꯖꯕ ꯑꯗꯩ ꯇꯨꯡꯒꯤ ꯑꯣꯏꯕ ꯀꯥꯟꯅꯒꯗꯕ ꯍꯥꯏꯇꯥꯔꯦ ꯇꯨꯡꯒꯤ ꯀꯥꯟꯅꯔꯣꯏꯗꯕꯗꯗꯤ ꯇꯧꯕꯤꯒꯅꯣꯕ ꯀꯥꯟꯅꯒꯗꯕꯗꯣ ꯊꯤꯕꯤꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯅ ꯑꯄꯥꯝꯕ ꯇ꯭ꯔꯦꯠ ꯑꯃꯗ ꯆꯠꯄꯤꯒꯗꯕꯅꯤ ꯂꯥꯏꯟ ꯑꯃꯗ ꯆꯠꯄꯤꯒꯗꯕꯅꯤ ꯑꯦꯅꯤ
ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯕ ꯈꯪꯗꯦ ꯑꯦꯅꯤ ꯑꯩꯅ ꯑꯄꯥꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯁꯨ ꯑꯄꯥꯝꯕꯒꯤꯁꯨ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯤꯗꯅ ꯄꯥꯝꯗꯕ ꯄꯣꯠꯇꯨꯗ ꯁꯨꯝ ꯃꯗꯨꯗ ꯁꯨꯝ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯆꯠꯂꯨꯔꯒ ꯍꯌꯦꯡ ꯀꯥꯟꯅꯕꯗꯣ ꯐꯪꯉꯣꯏꯕ ꯑꯗꯣ ꯑꯄꯥꯝꯕ ꯍꯥꯏꯕ ꯑꯃꯁꯨ ꯆꯪꯉꯦ ꯑꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯍꯜꯁꯤꯡꯅꯁꯨ ꯑꯉꯥꯡꯁꯤꯡꯗ ꯑꯗꯨꯝ ꯑꯦꯗꯚꯥꯏꯁ ꯇꯧꯒꯗꯕꯅꯦ ꯍꯧꯈꯤꯕ ꯉꯁꯤ ꯆꯠꯈꯤꯕ ꯍꯧꯈꯤꯕ ꯃꯇꯝ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕꯁꯤ ꯀꯩꯀꯩ ꯂꯣꯏ ꯄꯥꯝꯗꯅꯤ ꯏꯅꯥꯛ ꯈꯨꯟꯕꯒꯤꯗꯤ ꯈꯪꯗ꯭ꯔꯦ ꯀꯣ ꯃꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯇꯨꯡꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯅꯤꯀꯣ ꯃꯥꯏ ꯄ꯭ꯔꯣꯄꯔꯇꯤ ꯈꯪꯗꯦ ꯄꯩꯁꯥ ꯈꯪꯗꯦ ꯑꯗꯨ ꯂꯥꯏꯔꯕ ꯏꯃꯨꯡꯁꯤꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯧꯈꯤꯕ ꯃꯇꯝ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯑꯁꯤ ꯌꯥꯝꯅ ꯀꯝꯄꯜꯁꯔꯤ ꯑꯣꯏꯌꯦꯕ ꯑꯗꯣ ꯅꯨꯡꯉꯥꯏꯕꯁꯤ ꯂꯣꯏ ꯄꯥꯝꯅꯔꯤ ꯉꯥꯛꯇꯅꯤ ꯑꯁꯤ ꯇꯥꯞ ꯇꯥꯏ ꯆꯥꯁꯤꯜꯂꯒ ꯇꯨꯝꯕ ꯌꯥꯏ ꯑꯗꯩ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯥꯔꯒ ꯁꯤꯅꯦꯃꯥ ꯌꯦꯡꯉꯒ ꯂꯩꯊꯣꯛꯈꯤꯕ ꯌꯥꯏ ꯑꯗꯨꯒ ꯍꯧꯈꯤꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏ ꯑꯅꯤ ꯂꯣꯏꯔꯦ ꯂꯥꯁ ꯑꯁꯤ ꯊꯥꯡ ꯊꯧꯏꯅꯦ ꯃꯁꯛ ꯊꯤꯕ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯇꯧꯕꯁꯦ ꯌꯥꯝ ꯁꯣ ꯇꯧꯖꯅꯤꯡꯕꯒꯤ ꯅꯠꯆꯗꯦ ꯑꯩꯗꯤ ꯖꯁ ꯃꯦꯃꯣꯔꯤ ꯈꯛꯀꯤ ꯑꯦꯁ ꯋꯦꯜ ꯑꯦꯁ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯆꯠꯅꯕ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯌꯨꯝꯕꯥꯜꯂꯣꯟ ꯍꯥꯏꯇꯥꯔꯦ ꯏꯁꯝ ꯁꯝꯅ ꯃꯁꯤꯗ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯇꯥꯛꯄꯤꯔꯝꯕ ꯑꯩꯉꯣꯟꯗ ꯅꯣꯂꯦꯖ ꯈꯔꯗꯣ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯕꯅꯦ ꯑꯩꯅ ꯌꯥꯝꯅ ꯈꯪꯉꯨ ꯍꯩꯔꯨꯕꯒꯤ ꯅꯠꯆꯗꯦ ꯑꯗꯨꯅ ꯃꯍꯩ ꯍꯥꯏꯕꯁꯤ ꯄꯤꯊꯣꯛꯏꯉꯩ ꯃꯌꯦꯡ ꯇꯥꯕ ꯂꯩꯇꯦ ꯍꯦꯟꯒꯠꯂꯛꯄꯩ ꯁꯔꯨꯛꯇꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯅꯣꯂꯦꯖ ꯃꯌꯥꯝꯗꯣ ꯁꯤꯌꯔ ꯇꯧꯅꯒꯗꯕꯅꯦ ꯆꯥꯎꯈꯠꯄ ꯑꯃ ꯑꯣꯏꯅꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕꯁꯦ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯄꯁꯦ ꯃꯁꯤ ꯁꯨꯡꯐ ꯐꯠꯇ꯭ꯔꯦꯀꯣ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅꯦꯕ ꯑꯗꯨꯅ ꯑꯁ ꯑꯩ ꯃꯉꯥꯏꯔꯦ ꯍꯩꯕ ꯑꯩ ꯃꯉꯥꯏꯔꯦ ꯈꯪꯕ ꯑꯩ ꯃꯉꯥꯏꯔꯦ ꯐꯖꯕ ꯃꯁꯤ ꯁꯨꯡꯇꯧ ꯇꯧꯕꯤꯒꯅꯣ ꯃꯗꯨ ꯇꯧꯔꯤꯕ ꯃꯤꯗꯣ ꯀꯨꯏꯔꯔꯣꯏꯗꯕꯅꯤ ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯍꯦꯟꯕ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯔꯤꯉꯩ ꯈꯟꯗꯣꯏꯁꯦ ꯑꯩꯃꯨꯛ ꯇꯣꯟꯕ ꯂꯩꯇꯦꯀꯣ ꯌꯥꯝꯅ ꯍꯟꯊꯔꯨꯕꯩ ꯅꯠꯇꯕꯀꯣ ꯏꯁꯥꯅ ꯗꯥꯎꯟ ꯆꯠꯆꯕꯩꯗꯤ ꯅꯠꯆꯗꯕ ꯃꯗꯨꯒꯤ ꯋꯥꯈꯜ ꯃꯥꯏꯟꯁꯦꯠꯇꯨꯃ ꯑꯗꯨꯝ ꯂꯩꯕꯤꯌꯣ ꯑꯁ ꯑꯩꯁꯦ ꯑꯩꯉꯣꯟꯗ ꯍꯦꯟꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯑꯩꯅ ꯇꯥꯛꯆꯅꯤꯡꯉꯤꯕꯗꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ ꯑꯇꯩ ꯅꯠꯇꯕ ꯃꯦꯟ ꯑꯣꯏꯕ ꯄꯣꯏꯟꯁꯦ ꯑꯩ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨꯃ ꯂꯩꯅꯕꯒꯤ ꯋꯥꯔꯤꯅꯤꯀꯣ ꯑꯁ ꯑꯩꯁꯦ ꯈꯔ ꯁꯣꯊꯔꯤꯀꯣ ꯍꯥꯏꯕꯗꯣ ꯃꯗꯨꯅꯤ ꯂꯩꯕꯤꯌꯣ ꯑꯗꯨꯅ ꯍꯌꯦꯡ ꯇꯨꯡꯗ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯗꯣꯏꯕ ꯆꯥꯕ ꯂꯣꯏꯈꯤꯕꯒꯤ